Imphal East District ki Androda 33/11 kV substation ama Chief Minister N Biren sanga khrei kongbodagi mai puraktuna mai pibda thengnaramba khodong chadaba sing ko halagani hairi. Nagaland 25 Assam Rifles ki trooper kuntramathoi Naga Army ki camp area ki jurisdiction da Lansil lubagi damak Naga Army ki special squad amana trooper kuntramathoi mak fazalure. BJP na luching balangak hek lakpataki state asida democracy chatnadre dictator gi lengak oina chalaidun leire haina MPCC ki senior spokesperson Ningombam Bhubendana maral sikre. Amadi MP sana jawbana sembana MP LAD fund lisingani kunma thoi kunithoi gi makhada moirang kuno Kairo Lokon amadi Moirang Purel Mamang Inkol Lokol da Saba irrigation pond ani sangado na miyam da kutsinakre. IS News meeting tabi di bapom na magpuahan magtada Monica Mayengbam na taram na ukchari. COVID-19 ding ngakthok na bakutto na hambiu hand sanitizer seasonabio mask upiu fitero ki distance thambiu yai makai vaccine dose na kathok piu chection bahai bisina pom na magi yai pani hajik paw sanok na pisari Northeastern Region Power System Improvement Project NERPSIP ki makhada Imphal East District ki manung chenba Androda 33/11 kV substation amang se Chief Minister and Birena sanga kre Manipur State Power Company Limited MSPCL ki manung chen lagi ta substation ase Central Sector Project ki makhada India government amadi World Bank ani nasel tangkhai puthokna apun ba senfam lupa crore 3.8 amama panchang na sakhi bane Hana kongbadagi mai puraktuna mai pibada thengnaramba khodong chadaba singado ngasi hangtokleba substation asina amko halagani nakalamarom da ngasi Chief Minister N Birenna Huikap High School gi famungcha mathawam nupi macha sing gi hostel amade ahenba classroom sing sanga khre makha tarakpada Andro High School gi oinasu famungcha mathaga da nupi macha sing gi hostel sanga ki Andro gi KGBV da famungcha malaiba nupi macha sing gi hostel amade classroom sing sanga matung Andro Santhel Moirang Purel awang lekai amade kongbam lekai primary school sanabagi urep uyung sutam ki tungda Directorate of Environment and Climate Change na sindana androgi nungkot talaiba integrated approach for enhancing ecosystem services nungkot sangatana miyamda kutsinna kibagaloina mafam aduda mapung oiba function pangthoki taram aduda CM na hauki bachahi khara asida state asida square kilometer chamdi Humdra Mari Pak Chauba, Umangi Lam Manki ba Asima Klaibak Tibani Haki. Masagi in Kolmanunda, Hauba Upambi Fauba, Forest Department ki Ayaba Yaudana, Yan Baya di Haiba si Miam da Kangan Bachangi. Forest Department ki Magay de Giso Umang Kanaba Madi, U Yaliba Sing Asina, Pangpam Tok Jerak, Sing Mamutana, Miam da Kangan si Haki. Tampaki mafam sing da lady baching amade district khuding makke lona bada lady ba chingkhong sing da miyam na chakcha haizanaraga haugat lamba mai sing ningthina muthat lam da badagi lan mai chak pagi thodok sing thok paleptri hare thodok sing asidagi kanba ngamna ba chingkhong da khondari ba khul gi club amadi miyam na committee semdra chakcha haizanari ba mafam sing yeng sindna khudong thi ba thok dana hotna minase haina makhata na phongdokhi ngasigi thorom sing adu da Forest and Environment Minister TS Biswajit Education Minister TS Basant Kumar amadi Andro MLA TH Shyam Kumar na sarugyaki Manipur danatana pithribi da oiliba global warming January sida koise sare kalien ga samanare ngasi 2023 da January tha da December tha da sumai saradi ngasi dagi sumsi phibam ji satna ura saba mayam kangbu umaleiriba umara bok saba kangbu ji dum sa saba se koi sum ya leiragadi ngasi dagi chahi tarai matung de koi winter leiraro ising leiraro aduna ne ura saba sing marta sobo warm satrais uji mara o phu sa pung kok kok ne kamning mani o je ingoda photo yauri singji
ko ga masi am to hoidaba ana environment gi kangbu singna mafam kaya da sugumba mayam ama lokal ise I am appreciate we loina suna ne me ko gi pai pushing ngasi dilari hairaba lai su hairaba ko english ngangwa ko kaya thorpa gi pura u nungam da lai gidre pa lai gidre khongba lai gidre ising tungam westland lai gidre jing lai gidre sibo education gi mangal lo sibo is it benefit of the being an educated society sigi asoyo mayam se ko yendo be ko sang kumar si mana andro da pon ani khat mana illise si manipur pumagi MLA pun mune ilhen ni education the environment da ko sang kumar na mana honori ba andro kendra da honori se smaina kendra khudin ge MLA khudin mana hona ni otherwise manipur se education da so funny environment da so funny be Nagaland की जेलू की डिस्ट्रिक्ट दा 25 असम राइफल्स की ट्रूपर कुंथ्रामाथोय नागा आर्मी की कैंप एरिया की जुरिस्डिक्शन दा लांसुल लुपगी तमा ngarang naga army की स्पेशल स्क्वाड amana ट्रूपर कुंथ्रामाथोय अदु फाजिलुरे हारिबा मफम अदु NSCNIM की याम मरु ओइबा ट्रेनिंग हेडक्वार्टर ओइदिबनी ngarang lungtil pung ani makhai tab matamda asam rifles trooper sing adu naga army na fadana thamrob matungda asoi angam yaudana thadoraki hari government of India amasung NSCNIM ani gi ceasefire bu ikai komna ba utuna asam rifles की ट्रूपर कुंथ्रामाथोय अदु नागा आर्मी ना थादोखिबनि हारि नागा आर्मी ना असम राइफल्स ता मतुंगदा अमुक हन्ना मखोय की जुरिस्डिक्शन लाना जंगशिलक्तनबा चेक्सिन वा थमकी हाइना पावगी लिफुनमना हारि नाकल अनिमकना थौदोक अदुगी मतुंगदा खुद सोकनागबगी वीडियो नि हाइबा अमा सोशल मीडिया दा वायरल ओइखि अदुबो नाकल अनिमकना हिरमसिग मरि लेना हौजिक फावदा ऑफिशियल ओइबा स्टेटमेंट अमदा थादोरकपदि लेत्रि Who is your teammate? Please tell me who is your teammate. Please tell me who is your teammate. Yeah, he's him. Because this is our area. This is our area. This is our land. Kidia bung di se besim bugam de. Here, Bisim bugam jibi. Makan la kem do apna la theng grosi phota ase. 3-4 days back, now you did Birasi? You have your game, you have your jurisdiction. We have our game, we have our jurisdiction. BJP ne luchingba Manipur lengak ase dictator gi lengak ni hairadana state asida democracy chatnadre haina Manipur Pradesh Congress Committee MPCC ki senior spokesperson Ningombam Bhupendra phongdokre ngase Imphal ki Congress bhavan da paumi sing unabada Bhupendra BJP ne luchingba lengak hek lakpada ki state asida democracy chatnadre dictator gi lengak oina chalaiduna leire haina maral seki senior editor university amasung college ki professors journalists bloggers amadi nahakaya amadi nuicham kaya BJP lengak asigi makhada faraga NSA National Security Act pan ki pakaya leire war on drugs ki khongjang asi state asida hanadagi kansin beleire basu war against drug lord ti pakat palei Palel drug case si police personnel kaya jenaba maramna yamna chumba investigation ama chathaba ngam gadaba mande maramasina case si CBI gumba independent body amada sinabana achumba puthok pangam gani haina Bhupendra la haiki Palel drug case si CBI da sinaduna thigat hannaba Congress na dabi tawki madugi matungda MPCC president MLA K Mega Chandra madi ex-INC candidate Kakching Assembly constituency KSH Kennedy ani gi mathakte FIR pan ki bathong asina freedom of speech amasung freedom of movement astilengak asina khongaw na de haiba mayek sengna takle opposition ki chin menchiliba chief minister asi khwadi ki asonba chief minister amani haina Bhupendra na makhata na mara sikhi We are more interested into who were the drug lords. Adugi drugs sing do kana ki drugs no haibani. Moi manga khaki drugs ne na hairaga adum lotion gi do weragati. That's a misnomer. Maram the crores of drugs to moi manga na kamdu no purmu do no ba. Adu weramudi moi manga na pasata ai idi do pi hipta amne prevention of money laundering act. Tolom nu pala muksa da moi manga na kamai to crore ta ba more than 10 crores is drug to purmu do no. Aduna drug owner de phawang ngam jiba drug mapuri phawang ngam jiba drug lords de phawang ngam jiba. Nasibu war against drug haidu se war against drug lords haibi ge do ne ba. Then only there will be an end to these drugs crimes here in the state of Manipur. Adun war against drug lords haidana media na su discussion tawsheba. War against drug khagnataba. War against drug lords. CBI de sino haidu bidam apta Congress president mathak FIR le panbire. Sidagi hena darkest era in democracy in the state of Manipur se karai de lerum geva. Therefore Sida never coin hajari se Congress party na maduri shigi hajula chief minister se he is the weakest chief minister in the history of Manipur.
MP Sana Jaubala Sembana Tongan Ton Ba Mafam Anida Irrigation Pond Ani Sangadana Miam the Sinakre MP Ningto Sana Jaubana MP Local Area Development MP LAD Fund listening in Kunmato Kunitu Gimakada Bishnupur District Manung Janba Thanga Kendra Gimoyang Kuno Kairo Lokonda Semgut Hiba Irrigation Pond Mandi Imphal East Manung Chanba Andro Kendri Moirang Puril Mamang in Kol Lokol da Semgut Akiba Irrigation Pond Ngasi Sangadun Miam the Kutsinake Moirang Kuno Kairo Lokonda Irrigation Pond Sangabaki Toramada Tanga Kendri MLS Oiliba Manipur State Power Company Limited MSPCL Chairman T Ravindro Susarugaki Amaromda Moirang Puril Mamang in Kol Lokol da Irrigation Pond Sangabaki Toram Adada Andro Kendri MLA TH Shyam Kumar Susarugaki Panbayabadi Irrigation Pond Ani asi MP Local Area Development Fund listening in Kunmathoi Kunitoigi Makhada Paikhat project Tarataru Kimanunda Lupa Lak Taratara Rom Changna Mamang Chahidagi Sengot Pahora Kibani Haujik Fawada Irrigation Pond Ani asi Tharaga project Tarataru Kimanunda Hum Sangadana Miam da Sinakreheri Imphal West ki yamna maruoiba patsoi kendra ki patsoi lambi ki phibam nongmagi fachelaktre lamnam adong gi miyamna lambi da tholaktuna lambi thingduna khongjang chathakre patsoi bazar mamangda maira paibi amade miyoi kaya tholaktuna lambi sembidabagi mayokta khongjang chathakre lambi asidagi full mapai kaya na mafam adugi miyam amade achat awong tawbosingda chawna apanba pibaga loinana hakchangda sokningai oire hari mari leinaba authority singna lambi asigi oiriba phibama si yengsinbiduna lambi asi athubada sembinaba appeal torakli lambi semdabagi mayokta lambi thingbagi khongjang changjali hejik paja myamga khoi kana nari lambi semdabagi mayokta lambi thingbagi khongjang changjali hejik Indo-Myanmar border town Moregi Motha village ta Mate Tribe Union gi get together thoram pangthokre thoram adu Mate Tribe Union More block na sinduna T Motha village ta pangthoki bani ngasigi thoram adu da TA and Health Horticulture and Soil Conservation gi minister led Pau Hawkip da chief guest oki Mate Tribe Unions GHQ ge president Lian Mate Kuki Chief Association More block president Jamkholian Mate amade ADC Chandil gi former vice chairman Tongpau Mate na maru oiba mioi sing oina sarukya ki thoram adu ga mari ledina minister led Pau Hawkipna Indo-Myanmar border town More Manung Amade Masigi Akwebada Ladiba Kol Singi Lambi Thong Semgat Sagatava Donor Ministry na Senthang Kaya Thadorak Pasulaide PPL Napsagi cards health card Amade Atay social welfare dagi Fangpam Thokpa card sing Fangdaba Lairagadi Hybida Atubada Fanghangani Lunana Karigumba Marilinaba agent singna Miyamgi Fangpam Thokpa Hak Sing Fanghalam Daba Thoklabadi Atubada Akanba action Laukut Kani Haina Minister na Fongdoki Mahak na Makatana Haikibada Manipur Langakna Changshilakpa War on Drugs 2.0 Asida More Miyam na Sagot Piu Popigi Farm Taubalep Lasi Mayakaba Drugs Kilalol Itik Taubalep Lasi Apabalambi Rom da Aikoi Punna Mai Onsilasi Apabakunai Amasim Lasi Minister na Kulasigi Mi Punba Yaba Mate Tribe ki community hall achauba amasu atubada sanana ba hotnagani haina miyam da thazaba piki ngasigi thoramada da Mate Tribe ki nat ki obezagoi isai kaya su utki Integrated Farming System gi matang da Federation of Civil Societies Organization Fox Manipur na siduna numit marini chupna chathagadaba training program amanga se haudokre lausungi gilamda Integrated Farming System hariba kanglo na si kunai asidanga lingai matamdagi ipa ipu singna chatharamba kanglo ni haina KVK Imphal East ki senior scientist S Moli Balana phongdokre Krishi Vigyan Kendra Imphal East ka punna khutsamnaduna Imphal gi wangkhai dilaiba Maharaj Garib Niwas Memorial Club ta pangthokiba training program haudokpa ki thoramadada scientist Molibalana ipa ipu singna chatharamba lau singu gi kanglon sing hingat hanbagi tangai fadabalai haki chemical fertilizer sizinabagi mahod ipa ipu sing aduna santhi sanyung amadi charuna chingba potlam sing manama singda haptuna har oina sizinarami ngasidi chatnabi sing adu nongmanong magi mangsilaktuna chemical fertilizer sizinabagi chang henkalakpana Bagi hakchang da lainatina kaya thokalakpagi machak ama oirakli hakhi Lorok pantha loibaga charu sing sizinafam khangdabana mai thaduna manghan bagi thabak tokrasi integrated farming gi sarugama oina mushroom thaba vermicompost semba amade nga loibagi matangda chathakadoriba training asina mioi kaya gi senthok lambi lehanbada mateng oigane hakhi
Nakalam romda tongan district sing da leidiba KVK ki magai dagi so laumi sing da anauba skill amadi technology ki mateng piduna lau singu amadi masiga mari ne ba thabak sing he na khumang chawshin ba ngamna ba awang ba thak da hotnari haina molibala na makhata na phongdokhi ngasi gi thoramadu da Central Agricultural University Imphal gi Dean Professor Indira Sareng Themsu Sarugyaki Agriculture amasung masina allied activities in the yamna skill amasung masina as a background yam important of the background ama strong hold ama economic development da masida pandama mukhi duna tongan ba training programs me ama KVK amasung atop ba haiba ka research tumba technology transfer to godoba organization or institutes in ngam da ba mafam sing da su folks na changchang bi happy taza basida atukki mati kharaw to bianna aduga organization da hena atuko matam Thawal Khedri Leka de Laiba Bright Foundation School gi taramari subagmungu numit ngasi tongan ba award sing yentuk pagi tharam ngasi school asigi campus ma hero singi makhal mathel gi tharam kaya ga loina pangthokre jahi gi tharam da zone 3 Thawal gi zonal education officer ZEO Arambam Anil Kumar na athoi mithung Bright Foundation School gi chairman Joy Oinam na tharam mapu aduga Corps of Army Air Defense gi Lieutenant Colonel KSH Maheshwar Manipur Langa ki Secretariat Planning Department gi liaison officer Yangkom Rajendra na akhanna ba mithung len singona sarugya ki tharam gi athoi mithung gi warolda ZEO Thawal Anil Kumar na ha ki bada Bright Foundation School na mahiroi sing se madalauri ba thodang sing school adu gi mahiroi sing na state amadi district ki thak ta pangthok pa jangdam na ba sing da makok matang tarak pa amadi mahiroi sing na ot ki ba haitoi sing doi ba sing adu bu thagal aduna tungda su he na mai pak na junction bangam ba oresano ha ki Mahak na hai stakeholder ama oina office da leidabasu government school amasung private school haiba leidana aikoi pum namak mahiroi sembada amatani mama mapa oiba singnasu mahiroi singi matam gi achievement sing adu kupna yengsin hotna biu oja singnasu mahiroi singbu macha manau gumna nungsina yengsin biduna takpi tambiu aduga mahiroi singnasu ojana takpasing ningthina munna tasinduna matam likna sizinaduna discipline leina kanna hotna bagi mathau tai haki ngasi gi thawram adu gi sarukama oina school asigi mahiroi singna puthokpa model sing utpa science exhibition amsu mitunglen singnam hangtok tuna miyam da yenghanki tongan ma stadium adi district ki thak ta pangthoki ba changdam na ba singda makok mathang tarak khraba school asigi mahiroi singda trophy momento medal amade citation singsunga asigi mitunglen singna yenthoki taram gi sarukama oina school asigi mahiroi singna tongan ba cultural gi oiba jagoi isai sing miyam da otki Education sector da akwai stakeholder public ki oina lecture ga su akwai ki philosophy wa khalon di angang sembani samane no difference at all akwai private government haiba like private school amana low river role government school amagi philosophical underlining akwai na stakeholder ma oina puri ba sing khudimak se akwai angang Mathau da pukning changbagidamak sakhangba oina chahi asigi Republic Day numitta President Civil Defense Medal for Meritorious Pinaba khalakpada Civil Defense Instructor Purai Lakpam Hemolata su yarakle Purai Lakpam Hemolata singjamai top laikai dagini mahak Purai Lakpam Tomba Sharma gi machanupi ni amadi kakching tabam sunil gi loina bini Manipur gi oina lemjaningai orba medal asi fangba Purai Lakpam Hemolata na ahan bani mahak Directorate of Civil Defense Manipur da instructor oina leibani India ki Prime Minister Narendra Modi ga India ki tongan ba mafam dagi khankatlaba mahiroi singa examination ki matang da wari otai sabagi thoram pariksha pe charcha gi taruk suba edition da Manipur ki mahiroi ani yaukre ngarang New Delhi da leiba Talkatora Stadium da pangthokiba pariksha per charcha ki taruk suba edition ki thoram da sarukya ki mahiroi singa dodi Kwakathel haino khongnem bi da leiba Pitambara English School da class 9 tamni bi mahiroi Lanchin bi Kangjam amade TG Higher Secondary School Imphal da class 11 tamni bi Naurem Monica Chanuni Kidney animak fail oiduna leidiba Thawal district ki manung chenba tentha khunau dagi maibam Shyam Kumar chahi kulumdoi apokpa M Kunjoda lamdam asida leidiba miyamna minungsi ki tengbang pibiduna thawai kanbiu haina tentha khunau Development Association TKDA amadi imung manungi maige dagi leibak miyam gi mateng nirakli ngasi TKDA gi club members singna Shyam Kumar gi haujik oriba hakchang gi phibam yengsiladuna club asigi president Premjit Akoijam na hai maibam Shyam Kumar gi ni
haiba yumgi yumpham natana karigumba amata lejadre migi malgarida labor oiduna nongmagi apang ba suduna apokpa mama mapa machanupi amadi manaunupa amagi imungi bahar pumba puzariba angang amani mache amadi mayum pankre tha amaromgi mamangda yumgi awaba pumnamak puramba Shyam Kumar khanghaudana kidney animak sindaba yararoi haibasi khanglakibani mahaki leizadaba asi yenglaga laikai gi maira paibi sing amadi clubna angamba senfam khaigatnaduna mahak pulayengduna lakli tha asigi taruk tagi ngasi fawbada rims da dialysis mangarak Caesar hospital da amarak amadi Raj Medicity da amarak dialysis tawkhri PMGAY card sizinaduna mateng kharabudi ore apokpi mamana kidney nama donate tawjarage harabasu kidney transplant tawda changadaba senfam lupa lak mari manga adu laitabana imung manungda awaba amadi adumak mayoknana leire mahaki awaba amadi imung manunggi awaba asi ubiduna lamdam asida leiriba miyamna menungsigi tengbang khara pangbiyu amadi Shyam Kumar gi punsi asi amuktang kanbiyu haina leibak miyamgi mateng nirakli Shyam Kumar gi apokpi sanahal nasu machagi damak mahak masagi kidney nama pizaragi haibasi firep laujare machagi punsi asi kannaba hotnabada miyamna amuktang nungsibiyu haina fongdorakhi Maji wai chul wai ngarang chu chalure na kum om khai mari dai hale maji ho ji cha chu ngang ji cha chu khum cha bi ngasi cha chu sa de ma pu ngawi ma ku ki ma pu nai na di ma pu pu chore na ta kum ja bo ba de ji cha je kana na mi wo ji cha je le ma le ka mi u khai ba chu bana lo chale mai wa ba ji dai wo khai ba di gam da ba Man, Susan Umzaraga, in Asia. I'm kidding any village like I was sick. The guy club delay, but my pipe in my bench, you when I go. I shall Hairaga, and the lion journey, dialysis, Mapamakoy, Tarela Shore about that, and Makata was a point. Number Makita Honazagini, Munziki, our the Brazamiana, Krakazitang, Shato Pilagati, and I can Madamating Pambi, my weapons. Club keep a son when I quite calm with the one. Near Bagi, immunity ground, I quite him in the Biati Hibagi, Wakalun, Punamak, Lady Bugaluna, Highway, Mungsega, Matin Kazitang, Bangi Ragati, and I can be my weapons, Tamsari. Manipur da hauki bapung kun marida mioi amata covid positive oiba thena kide active case amata laikidre sample purna kulhum doi test tauki covid command control room dagi thadorok report ki matung ina Manipur da ngasi fawada purna mioi lak tarataruk lising hum putaru jamapan kuntranipan covid 19 test tauki bagi manung da covid positive oi ki ba mioi purna lak ama lising kuntramapan jamapan kun mari sukre pagalapaki changchada marfudranipan dasmik mari taruk ta lengdana lairi amadi lamdam asida laichet asina maram oraga haujik fawada laikidaba pun mami gi masing asi lising ani chamani fumapan oiri Amarom da hauki bapung kun mari da India da nauna mioi marfudra hom doi covid positive ore pagalapaki changcha da marfudra ni pan dasmik ni pan ama ore apun ba confirm case na koti mari lagni futuruk lising marfuni thoi chamanga kontra yaukre active case na lising ama chani pan ni funi thoi da han tharakle leina asta maram orga lai kitaba mi gi masing lak manga lising kontra chatret kontra ma pani leina asta ki nab hodon discharge tau ki ba mi gi masing na koti mari lagni fuma thoi lising ni fuma pan chama pan ni fuma pan ni leina asta ki ngak thok na ba vaccine kap thok ki ba apun ma mi gi masing na koti chani kun lak kontra to hen kre maleng gi ona covid la chet na khwadi hena so ala balai vaccine gi manung da USA na ahan ba India na ani suba amadi France na ahum suba da leiri awang nang box state sing yona Assam na ahan ba Mizoram na ani suba amadi Manipur na ahum suba da leiri Kakching Sahitya Seva Samiti na Khetri Nalini Sahitya Manapi dana thasi ki taramari da ikai kumna kraba ima da iba chithi gi aibi khoisnam ongbi birolabu ngasi Agartala da pangthokpa thoram amada Manipuri Literary and Cultural Forum Tripura amade takhel laima tengbang lupna harau taram na okre Agartala gi tarau maitai lekai mandop ta pangthokpa okpa gi thoram aduda takhel laima tengbang lup ki President Ningombam Radhika Singha na thoramapu oiki saknairaba aiba L Birmangal Singha amadi marup pauchi joint editor RK Tarunjit Singha na ikai khumnaba mithung sing oina saruyaki forum amadi takhil laimagi maikai dagi tongan na lengyan leigi leipun amasung khudol pod tamdana birolabu harau tayan oki
All Manipur United Clubs Organization Amukona Manipur da lady bangami singi oiba apun mi phama manga se kwakathel akham laikai da leiba amuko gi office da pang thokrai mi phama sigi maru oiba pandam di Manipur da lady ba fish farmers singi oiba chakot thorang gi matang loinana fish farmers singi oiba apun ma body ama semba haiba sining asigi mi phamna kupna khana na ki ba wafam di Manipur da nga yok pagi sinfam paiduna nga puthok liba asida thengnariba khudong cha da kaya matau karamna thengnagani amade lamdam asigi nga gi puthok he na marang kaina puthok tuna atopa miramgi mipal tang da haibasini mipamaduna kupna khanara matungda All Manipur Fish Farmers Association amufa kauba loop ama semba galona maru oiba thau pugada basing su khalle haina cherol amada phongtorakle Kongbul Ashram Lekai Youth Club ki Anoba Building among us Sangakre, Nasi Kongbul Ashram Lekai, the Labour Club, Asisangle, the Felicitation Program, Amusupang Toki, Toromaduda, 10 Top Nauria, Zilla Parishad ki Upadhaksha, Amade, Infal East ki Zilla Parishad member, KSH Tamana, Atoy Mitunglen Oki, Toromaduda, KLL, OYC ki President Ningombam, Dokeshur Amade, Tambal Kong ZP ki Pradhan ki Romasu Saruyaki. Howjik Paugi Mertana aten bring amtak lausari. Go Aviator Academy. Mapung Fana Aviation Tamna Nabagi Mafam. Experience Lairaba Singna Takpi Tambiri. Lengsin Bilaksi, Aikoi Punna Taminarasi. Cabin crew amadi ground staff ki Manglanbu. Mapung fahana nabagidamag same saraba course. Breaking matung da mayam taram ukchari makata pauda All Manipur Minor Education Department Employees Association ngasi fam ki bachahi gi mifamna chali bachahi lisingani kulumdoi kunmari amadi lisingani kunmari kunmangagi association gi thaupuga da member sing khankhrei S Sajid Singh na thoram mapu oduna pham ki mi phama da mioi taramanga bu executive member oina ba khanki Khangabo Assembly Constituency ki manung chanba sangayum pham part 1 amasung 2 gi mapham singda nafsa gi cheng phanglakta ba tha ahumlom sure atu matam da pithok tana leidiba lisingani kunithoi gi November amasung December gi cheng miyam da phangandrabade lamdam asigi chief minister da wakat pagalonina khongjang jangsilagani haina pulai pokpi Social Welfare Association PSWA sangayum pham gi cherol amana maridina ba singi pokning jingsilakli Home Minister Amit Shah na ngasi Lala Rajpat Rai gi mapok kumon numit na lakpada ruchingba asigi mafam da lai sukatuna ikai khumna bo otkrei India gi ning tambagi ihauda Lala Rajpat Rai nam naha kayabu maha ki lebak ning bagi wakhalon na luchingduna pukhibagi thauna bu Amit Shah na singtharakle Lala Rajpat Rai lebak ning ba kathokpa amadi mathauna leibagi mayek laraba khudamni haina Amit Shah na phongdorakle Thawal Duril asi kutsem gi lainang oina chele amadi ising seasonaba yaraktabagi chahi kaya ising seasonaba yaraktab chahi kaya farakle Duril asiki mathak thangba sarukta machine kaya seasonaduna nung amadi lengoi pek pamaramna aruba ising chendre laikhom lainang oina chele ning tham thagi matam oibana ising wana matam asida Duril asiki akoibada leiriba miyam si ising seasonaba fangdre ising laiduna seasonaba ngamjataba imung kaya di kokta khut haptuna khangba chahi kaya farakle Thawal River Conservation Committee amadi Thawal Duril gi akoibada tariba miyamna haukiba chahi singda sit in protest ban amadi Manipur Human Rights Commission MHRC da power wakat palaikre Manipur gi khwaitagi maru oiriba Duril ama oiriba Thawal Duril asi yengsin bidabadagi lairaba miyam kham thengna awaba haibadu oire maramaduna Marilena Department tabadi lenga ki market atu matam da Duril asigi akoibada tariba miyam gi damak khanbiraga yeng chengbiyu haina the Young Sporting Club YSC khekmanna cherol amada appeal tarakle hojik salamagi paw lobirasi Manipur gi sports policy atubada financial year gi mamangda puthoklagani halonana youth policy su puthoklagani haina ngasi manga suba Khelo India Youth Games saruk yanaba Youth Affairs and Sports Team Imphal thadokpagi thoramda Yas Minister Govindas Konthojan na phongdokre Minister na makha ta na phongdokhiba
da kumjale sing ni tarani pangi sanaroi sing da pigdaba incentive due lehobadu finance tagi paisa thadorakle yourself ki khuthang da nongmoda sanaroi tara da pinaba sem sari bopal da pangthokadoriba manga suba Khelo India Youth Games asi loibaga piragani haina su phongdokhi yourself haina tawraga khoina makhoi ge account sida individual loina no moda khoi mi tara khoi thara na ba yam kana tawjari aduna already fund khoi de available loire aduna khoi gi Khelo India gi games hek loiba aya man Khelo India gi games loiraga haijaba gi maram de Khelo India sigi games sigi da makta ayang ba officer sing sa ayang ba the Bhopal da ayang ba leiga do ba aduna asi manung si dadi thadok bangam da ba aduna masi hek loiba ga khoi ayang ba 2018 gi si clear tawrani na ai admaina mayam da thamjage 2019 amasung 2020 sidi covid na maram warga khoi da ayang ba keno incentive ki due si leite adubo handa kamuk loiraga di khoi 21 22 gi sida khoi laira na yare kai ai gi isa sanaroi sing gi inconvenience laiba sing ado khoi hong na ba khoi department na kan na hona jari Chatli Bathasigi, Kuntradagi Horaga February Taramato Fauba, Madhya Pradesh na Yumbu Oraga, Bhopal da Pangtokadoriba, Manga Suba Khelo India Youth Games da Manipur gi Mahol Sinduna, Sarug Yagadoriba, Tongan ba Masana Singi Sanaroi Singbu, Yas Minister Govindas Kontozam na Yaipa Paujel Piduna, Lamthaki Bagalonina, Yas ki Director T. Fulen, MCS Nasu Yaipa Paujel Piki, Manipur gi Contingent da Sanaroi Chamani Futaret, Amade, Official Nifuhumdoi Sarug Yari, Amarom da Manipur gi Boxing, Amade, Gymnastics team ngarang Bhopal gi damak Imphal thadokre Manipur Veteran Cricket Association sinduna ngasi Lugar Ground da team mapan saruk yaraga tara Super Manipur Veteran T20 Cricket Tournament hodokre latleba February tara mapan fawa jathagadoriba tournament ase hodokpagi match da Model Club Chingamakhana YUCC Kwakatel Moirang Purel Buram ni futare da maiti pikre match ase gi Model Club Chingamakhana ahan ba innings bat pa ki over kun loi kibada wicket mapan turaga run chamani fumathoi lauduna target run chamani funthoi thamki match ki ani suba innings da YUCC Kwakatel Moirang Purel na bat pa kibada over kun loi kibada wicket manga khak turaga run marfudra mari lauduna match si maiti ki match mai pakraba Model Club Chingamakha ki Sanaroi S Priyo Bartana man of the match ki title lauki tournament se haudokpagi thoramda CH Chawa Indrajit MVCA gi Vice President A Birendra MVCA gi VP A Mohandas MBCA gi Treasurer M Rajendro MBCA gi Life Member T Rajit Kumar Horticulture Department gi Retired AO TH Joy Kumar amadi Village Authority Duker gi President M Samungona atoi meeting nen singoya sarugyaki Brahmapur Social Club na Sindunas Club asigi sanabung da team Taranipan group ani de saruk yaraga knockout basis da ngarang dagi hauraga jatharagli ba ahan ba lai mayum Tombi Sharma Memorial Championship Trophy king asi sanaki ba match da RYO na Makhe FC bu goal manga amada maiti ba pikre atupa match amada na Wangkai FC na Golden Academy bu goal ama sinoda maiti ba pikre Jiribam District Cricket Association Siduna, Ta Asigitara Manga di Hauraga team Teret na Saruk Yadana, Vidyanagar gi Multi-Utility Sports Complex at Zataragliba, Tarahum do Suba El Rohini Kumar Singh Memorial Cricket League King Sisanakiba match da JDCA Jiribam na ahan ba innings bad by ki over kontrahum do ball marida wicket loini magturaga run chama Yankai Mathoi Loduna target run chama Yankani to Tamki match ki ani suba innings ta SRC ke na bad by ki over kontraga ball manga da wicket loini magturaga run chama tara ni thoi khak Loduna match simai thiki match mai pakraba JDCA gi Sanaroi KH Gopeshwar na man of the match ki title loki Manipur Cricket Association is in Hauki Bachahi December Taranipan the Hauraga Model Higher Secondary School Amadi Oriental College Ground the team Taratarukna Groom Anida Sarukyaduna Jataragliba Taret Suba MNCA Play Tournament King Siluang Popa Cricket Ground the Sanakipa match da RRCC Churachanpurna YAC Yas School Bu Wicket Taruk the Mighty Pikre match Asigi Harma innings da YAC na bad pike with the over Kunmapan ball ahum the wicket Loini Mukturga run Marfudrama Toilo and target run Marfudrani Toy Tamki Ani Suba innings da RRCC na bad pike with the over Taramanga ball ahum the wicket Maritura
ꯆꯠꯅꯔꯒ ꯔꯟ 35 ꯂꯧꯗꯨꯅ ꯃꯦꯆ ꯑꯁꯤ ꯃꯥꯏ ꯄꯥꯛꯈꯤ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯒꯤ ꯉꯁꯤ ꯃꯣꯗꯦꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀꯣꯂꯦꯖ ꯒ꯭ꯔꯥꯎꯟꯗ ꯁꯥꯟꯅꯈꯤꯕ ꯃꯦꯆꯇ ꯑꯣꯁꯀꯥꯔ ꯄꯥꯎꯅꯥ ꯕꯖꯥꯔꯅ KCDO ꯀꯣꯡꯄꯥꯜꯕꯨ ꯋꯤꯀꯦꯠ 4ꯗ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯃꯦꯆ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯏꯅꯤꯡꯁꯇ KCDOꯅ ꯕꯦꯠ ꯄꯥꯏꯈꯤꯕꯗ ओवर 30 ꯕꯣꯜ ꯑꯃꯗ ꯋꯤꯀꯦꯠ ꯂꯣꯏꯅꯃꯛ ꯇꯨꯔꯒ ꯔꯟ 194 ꯂꯧꯗꯨꯅ ꯇꯥꯔꯒꯦꯠ ꯔꯟ 195 ꯊꯝꯈꯤꯕꯗ ऑस्कारना मैच की अनीसुबा इनिंग्स बैट पाखिबदा ओवर 15 बॉल अहुमदा विकेट 3 तुरगा टारगेट रन 195 लौदुना मैच असि माय पाखि हयेंग मॉडल हायर सेकेंडरी स्कूल अमदी ओरिएंटल कॉलेज ग्राउंड दा IBS युमनाम लेकाय अमदी SSU सिंगजमई सानरगनी दोआंग पोपा क्रिकेट ग्राउंड दा YAC याई स्कूल अमदी नापसा खा इम्फाल थेंगनरगनी ngasi gi oiba ingasa gi pau pizari ngasi manipur da khwaidagi sabagi chang celsius degree kulhumdoi dasmik nikpan oiki bagaloina khwaidagi ingbagi chang na celsius degree manga dasmik mangri oiki nungsite yaw ising malgi chang na ayukta chada humpu mathoi oiki nungtilana chada kun manga oiki aroibada maroiba pau Imphal East District ki Androda 33/11 kV substation ama Chief Minister N Birena Sangakre Kongbodagi mai puraktuna mai pibada thengnaramba khodong chada masing ko halagani hari Nagaland da 25 Assam Rifles ki trooper kuntramathoi Naga Army ki camp area ki jurisdiction da lanchel lubagi damak Naga Army ki special squad amana trooper kuntramathoi mak fazelure BJP na luchingba lengak hek lakpatagi state asida democracy chatnadre dictator gi lengak oina chalaiduna leire haina MPCC ki senior spokesperson Ningomam Bhupendana marao sikre amadi MP sana jawba lesembana MP LAD Fund lisingini kunmathoi kunithoi ki makhada moirang kunau kairo lokon amadi moirang purel mamang inkol lokol da saba irrigation pond ani sangaduna miyam da khutsinakre ngasigi oina di IS News na pizza pau matang si loisinjari